mayam bukurum-jari Elite TV na akhana puthokchaba Voice of the People gi mamangi saruk sing mayam puna mideng tabiduna lakpiri ngasi su aina hajik laijariba mafam asi Chaire Lengang Tabi Bisnupur District ki manung chana leiba mafam adudani hairiba mafam asida haukiba thoklakliba irang asida leptana nongmai kapsinba yummai thaba kaya ama chathaduna lakli ngasi su अखोइना उरिबसे बंकरगा लैफमसिगा याम नक्ना लैबा मफमसिनी मफमसे लैरिबा खुंजासिंगना मतौ करमना लौसिंग उरिबा मतौ करमना मखोइ हिंगलिबगे हाइबदु खुंजासिंगदगे मयाम पुनमुक करी फोंदोक्लइ हाइबदु मयाम पुनमुक मिरेंग तामिनरसि Nahando ipuroibaga kobata putholaga mangjing tabi sida lo hoiba chat bakanda nongmai kapsilai hauna kapsilak wado ipuroibasina khongthang si yangsilam lati nongmai maru duna palamani ado laibak phawa imana lampoliba ima panthoibi ima sina konbi bagi akoi aso pan laitana sura enom la e hoiba loisalaga halalaga iza apik bajum da thanami aduga cha ising chamin naraga Punsi lele adubo puji akhoi na wana lo uraga mayamna kuki mayamna nakhoi phau ahawa thau akhoi na lo laga sa ni nakhoi ama phau maru ma phau cha haloi haiba set da sungang le adum set tangang pataba piente ba po sida akhoi na lalu banate mete akhoi na lalu banate makhoi na hana khatna ba horak ba gi lan si thok na bane akhoi na makhoi gi zum mei thadok ning banate maya tangjing ichin inaw mayam si makhoina napat tagi mayam si makhoina hana khut tharu bagi akhoi su mayam na saurak tana khut han bawani hujik phausu makhoina nongmai ka basi makhoina adum hale akhoina tampa akhoi ichin inaw sina khut hana nongmai ka basi khut hana thate adu haininge lo wa basi adu akhoina hujik wa na suriba humang ta na suri basi mahai si chagi tera charoi tera nunang naga mayam si lainai pabung birian sina mijang mi kha nai ro de gini mako oiba mana chang nai na akhoi lamdam si chingni khangde hau khangde akhoi maitai khangde mi yeng si chap mana jingbi ramla de akhoi khot thok na roi hai si su thamningi nungdang sin nong bata tumbam chapam kang banate zabagi su chapam laitre tumda bana ngam bani na ko alama dong che la khoi koi chen na khang bani su jing do sida laite ada jeng ke musu lan gi damo ko lai tam bo khot gi lai tam han ju ti gani ai na ko ngai taw ngai gi troponi de du noi ma khun ta bro no mai sina podro maru marang ka ki yori misai ka ki a jing do ne ka thar pada yau ibani si puki ka chup ta moi na ne kha na tong na ne khoi parja gi ne wari ba se wa ba si kung na ba khari ing sal hani Imawi hajik lau chalubudo haidi hajik lau suba matamda imawi da khudong thiba thokpa gumbadi leitabra ba kai lai kaim leite ngasidi lepasine lepado nahan ga yi lau surakpadadi kamai to nahan ga di ko soi yong na kumakte ba ngasidi sai yo asi mangin langkhong da kumwe ba hauju tu che la sana ada katna na kanu ge bom magi oiram mena au pokhai hobudo moina phumma thambodo ani pokhai hore pokhai na tar ke akoi pakhan nari du te pakhat le ba adai ngan tawi katna rakta che khat nari du te ado ngakpa khotpa police force na ngakpa khotpa di leitabra lai le ho ya se da adi imahoida adumaina lau ubagi machak kumbaje har gumba pithok pisinje lengak tagi pirak para na traga kamai sai sana leidane hojak je ke de sai lai de ba du so le do ta so kaya law de sum dau dana kanoge lauge inkon pata lai tra ko so adu sabi ro por okolo kanoge harage pe ni a lok so bage to langni ngak ni ko ten ni de hai lak ti ba hojak makte ado imai je jik lau subada isa je pakhana ni ado surin ti ge dum si matam je chamana na chatpra ayuk ngata ga chatpra ba kan ayuk ngata chat ni ngata sapane ba ngasi gi diko akhoi khulang do sudadana akhoi nungdin khara sondana sure eba nasagi mi sudarani lau du ju leba lahon nungairam dadana mi am ju wa leba
ꯑꯗꯩ ꯐꯨꯒꯠꯂꯁꯨꯗ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯀꯥꯔꯛꯏꯅꯦꯕ ꯁꯦꯠꯇꯅꯦ ꯃꯣꯏꯅ ꯑꯍꯥꯎꯕ ꯆꯥꯛ ꯊꯥꯕꯤꯌꯨ ꯍꯌꯦꯡ ꯂꯣꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯂꯣꯛꯇꯣꯏꯅꯤ ꯃꯩꯇꯩ ꯅꯣꯏꯅ ꯂꯧ ꯎꯔꯤꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯁꯨꯕꯤꯌꯨ ꯑꯍꯥꯎꯕ ꯊꯥꯎ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯂꯧꯈꯤꯗꯣꯏꯅꯦꯕ ꯏꯃꯥ ꯍꯣꯏ ꯁꯨꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯈꯪꯖꯕꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯌꯦꯕ ꯈꯪꯖꯕ ꯍꯥꯏꯗꯣ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯦꯀꯣ ꯀꯩꯅ ꯑꯗꯨꯝ ꯉꯥꯎꯉꯤꯗꯧꯔ ꯃꯥꯅ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯦ ꯂꯧ ꯋꯥꯟ ꯁꯨꯔꯤꯅꯤ ꯃꯣꯏꯅ ꯑꯍꯥꯎꯕ ꯊꯥꯎ ꯆꯥꯅꯦ ꯑꯗꯨ ꯆꯥꯍꯧꯔꯁꯨ ꯐꯔꯦ ꯆꯥꯍꯧꯗ꯭ꯔꯁꯨ ꯐꯔꯦ ꯎꯗꯕ ꯌꯥꯗꯦꯅ ꯑꯧ ꯎꯗꯕꯗꯤ ꯌꯥꯗꯦ ꯅꯣꯡꯃꯩꯗꯤ ꯀꯔꯤ ꯆꯥꯗꯧꯔꯤ ꯃꯣꯏꯅ ꯊꯥꯎ ꯍꯥꯏꯔꯛꯏꯔꯕ ꯃꯣꯏꯒꯤ ꯁꯦꯠꯇꯅꯦ ꯍꯥꯏꯔꯛꯄꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕꯒꯤ ꯎꯕꯩ ꯋꯥꯅꯦꯕ ꯉꯁꯥꯏ ꯂꯥꯟꯅꯦꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯁꯨꯗ꯭ꯔꯒꯗꯤ ꯀꯔꯤ ꯆꯥꯅꯤ ꯃꯤꯅ ꯉꯥꯛꯁꯨ ꯄꯥꯡꯕꯁꯨ ꯉꯝꯄꯣꯟꯇꯦ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯧꯖꯤꯛꯀꯤ ꯇꯥꯡꯖꯦꯡꯗ ꯕꯣꯝ ꯄꯣꯈꯥꯏꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯔꯛꯑꯕ꯭ꯔꯥ ꯉꯁꯤ ꯈꯛꯇꯪ ngasi kaktani ngarang nahande ngasi kak moi nahangai ne mi ngonda sokane ne thamjalubdo ado mi laitabda pokhai lubai wane ba adu di adum mathakta adum kapna di kapna ngasi khaktagi kapna de moi lepsi haibagi ꯕꯪꯀꯔꯁꯦ ꯌꯥꯝ ꯅꯛꯅꯗꯤ ꯂꯩꯔꯦꯕ ꯁꯤꯗ ꯇꯥꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯗ ꯁꯤꯒꯤ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕꯒꯨꯝꯕ ꯆꯦꯟꯕꯒꯨꯝꯕꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯕꯤꯒꯦ kanam sangdre khoinadre ꯉꯥꯛꯑꯒꯁꯨ ꯁꯨꯗ꯭ꯔꯦ ꯑꯝꯇ ang sudra soroki mamang adu soroki maning se amta sunadre asina ne kunja khanna kogi akoi adai gi akoi yum manakta gi mi isa sing oi bagi chatlu bai wane ba akoi na saka da haining ba akoi asite ne kari kai thambado akoi takthok piu mi akoi gi mi watana ba thambiu akoi chathok khotok da khudong thida ngai gi adum thambiu sidani ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯌꯨ lau suba khopo gi dine su chapu da yan thawai nungai tere da ꯑꯗꯨꯝ ꯏꯁꯥꯗ ꯑꯀꯤ ꯑꯈꯪꯗꯤ ꯑꯗꯨꯝ ꯄꯣꯛꯆꯔꯦꯕ poksai ꯑꯁꯤꯒꯤ ꯆꯤꯡ ꯃꯊꯛꯇ ꯃꯣꯏꯒꯤ ꯕꯪꯀꯔꯒ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯠꯇꯕ ꯃꯊꯛꯇ ꯁꯥꯔꯤꯕꯁꯦ ꯁꯤꯒꯤꯁꯤꯗ ꯐ꯭ꯂꯦꯛ ꯌꯨꯡꯉꯦꯕ ꯑꯁꯤꯒꯤ ꯐ꯭ꯂꯦꯛꯁꯦ ꯃꯣꯏꯒꯤ ꯐ꯭ꯂꯦꯛꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯨꯡꯉꯛꯄ ꯑꯗꯒꯤ ꯀꯌꯥꯝ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯇꯧꯔꯛꯏ irang horokodagi ne makhada leibdo adu hongkalaga mo asida yung hongkalaga asida leibno moidi asong wangda di mi mogi mayum makai loina leyaba ꯑꯣ ꯁꯤ ꯀꯨꯏꯗ꯭ꯔꯤꯕ ꯃꯣꯏ koidiba si makhada lemde amuk hongkalaga sagi neba akoi di army di le ngahaning de ngasagi kaiginu army si di mogi khusamna badina saigi thajadeba ꯑꯋꯥꯕ ꯃꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯗꯤ ꯂꯧ ꯈꯣꯏꯕ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯈꯪꯗꯦ ꯃꯣꯏ ꯑꯁꯣꯝꯗ ꯇꯥꯡꯖꯦꯡ ꯑꯁꯣꯝꯗ ꯊꯥꯏ ꯍꯥꯏꯅꯤ ꯃꯣꯏꯁꯦ ꯌꯨꯝꯗ ꯐꯨꯝ ꯊꯝꯂꯝꯃꯦ ꯍꯥꯏꯒꯨꯝꯕ ꯃꯣꯏ ꯍꯥꯏ ꯀꯩꯅꯣ ꯕꯤꯁꯦꯞ ꯈꯔꯗꯤ ꯊꯝꯃꯤ ꯃꯥꯜꯂꯦ ꯁꯤꯒꯤ ꯆꯟꯗꯣꯟꯄꯣꯛꯄꯤꯁꯤꯗ ꯑꯗꯨ ꯈꯛ ꯂꯩ ꯁꯔꯀꯥꯔꯅ ꯃꯁꯤꯗꯪ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯋꯥꯁꯨ ꯂꯩꯇ꯭ꯔꯦ ꯀꯀꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯁꯥꯡ ꯊꯦꯕꯤꯅꯧꯆꯥ ꯃꯩꯇꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯈꯨꯡꯒꯪꯁꯤꯅ ꯆꯔꯦ ꯂꯩꯉꯥꯡꯇꯥꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯖꯒꯥꯅꯤ ꯍꯧꯖꯤꯛ ꯂꯧꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯆꯔꯦ ꯂꯩꯉꯥꯡꯇꯥꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯧ ꯎꯕꯗ ꯈꯔ ꯑꯗꯨꯝ ꯌꯥꯔꯤ ꯇꯨꯔꯦꯜ ꯃꯄꯥꯟꯅꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯋꯥꯠꯂꯒꯁꯨ ꯄꯝꯁꯤꯡꯅ ꯆꯤꯡꯉꯒ ꯑꯗꯨꯝ ꯎꯅꯔꯤ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯒꯠꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯤ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡ ꯃꯊꯛꯇ ꯂꯣꯏꯅ ꯑꯩꯈꯣꯏ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯈꯤꯕꯅꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯧꯁꯤꯡ ꯎꯕ ꯈꯣꯠꯄꯒꯤ ꯑꯃꯗ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯧ ꯎꯅꯕ ꯈꯣꯠꯅꯕꯒꯤ ꯃꯐꯝꯁꯤꯗꯗꯤ ꯆꯪꯗ꯭ꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯆꯔꯦ ꯂꯩꯉꯥꯡꯇꯥꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯧ ꯎꯁꯤꯡ ꯈꯔ ꯕꯪꯈꯩ ꯎꯕꯗ ꯑꯄꯜ ꯑꯌꯦꯠꯇꯤ ꯀꯩꯁꯨ ꯄꯤꯗꯦ ꯃꯁꯤ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯒꯤ ꯚꯂꯟꯇꯤꯌꯥꯔꯁꯤꯡꯒ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤꯡ ꯀꯔꯤ ꯑꯃꯅ ꯃꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯑꯗꯨꯝ ꯉꯥꯛꯏ ꯑꯥꯔꯃꯤꯒꯨꯝꯕꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯁꯤ ꯁꯤꯗ ꯂꯥꯛꯄꯁꯦ ꯑꯥꯔꯃꯤꯗꯤ ꯌꯥꯎꯗꯦ ꯕꯤꯁꯦꯞ ꯈꯔ ꯊꯥꯖꯤꯜꯂꯛꯏ ꯕꯤꯁꯦꯞꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯣꯏ ꯀꯨꯀꯤꯁꯤꯡ ꯀꯨꯝꯃꯛꯄ ꯈꯣꯠꯂꯛꯄꯗꯗꯤ ꯀꯥꯞꯄ ꯈꯣꯠꯄꯁꯦ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯂꯩꯅꯗꯤ ꯀꯥꯞꯁꯤꯜꯂꯛꯄꯗꯤ ꯌꯥꯎ ꯃꯣꯏ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤꯅꯤ ꯑꯗꯨꯝ ꯀꯥꯞꯅꯔꯤꯁꯤ ꯉꯁꯤ ꯈꯛꯇꯅꯤ ꯂꯦꯞꯄꯤꯁꯤ ꯂꯦꯞꯄꯤꯕꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯖꯒꯥ ꯃꯥꯒꯤ ꯀꯦꯝ ꯖꯒꯥꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯔꯛꯑꯦꯅ ꯍꯥꯏꯕ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯤꯁꯦꯞ ꯀꯥꯡꯕꯨꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯗꯒꯤ ꯃꯣꯏ ꯀꯥꯔꯛꯈꯤꯕꯗꯒꯤ ꯕꯤꯁꯦꯞꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯗꯒꯤ ꯉꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝ ꯋꯥꯡꯃꯗꯗꯤ ꯀꯔꯤ ꯇꯥꯗꯣꯏꯅꯣ ꯆꯤꯡꯁꯤ ꯋꯥꯡꯃꯗ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯂꯪꯌꯥ ꯍꯥꯏꯅ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯀꯣꯡꯒ ꯇꯥꯏꯅꯕ ꯑꯃ ꯑꯗꯒꯤ ꯃꯊꯪꯗ ꯗꯥꯝꯄꯤ ꯍꯥꯏꯅ ꯑꯆꯧꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯆꯧꯕ ꯈꯨꯟ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯗꯥꯝꯄꯤꯗꯒꯤ ꯁꯨꯝ ꯂꯥꯟꯖꯈ꯭ꯔꯒ ꯃꯊꯪ ꯈꯨꯟ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯨꯝ ꯇꯥꯔꯦ ꯏꯁꯇꯦꯠ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯃꯦꯒꯤ ꯇꯥꯡ
ꯑꯍꯨꯝꯗꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯔꯕꯣꯡ ꯕꯪꯒ꯭ꯂꯥ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯍꯧ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯍꯧꯁꯤ ꯍꯧꯔꯛꯈꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 19 19 ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯄꯨꯡ 12:04 ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯇꯥꯡꯖꯦꯡ ꯅꯥꯄꯠ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯀꯨꯝꯃꯛꯑꯒ ꯈꯨꯜ ꯑꯅꯤꯁꯤ ꯌꯨꯝ ꯃꯩ ꯊꯥꯈꯤ ꯁꯤꯒꯤ ꯃꯊꯪꯗ इखंग खंगौदरा मतम खरा मु लेरबा मतुंगदा जुलाईगी तांग अमदा हारिबा चाइरेन मंजिंग हारिबा खुजुमाल ताबीगी जगह सिदा अखोगी वॉलंटियर खुल नक्सबा अहुम कुकी मिलिटेल सिंगना चंगचलागा हिंग अमदा लंदारपदगी खुंजा अहुम अमा कुकी सिंगना हाटपीगी मसीदगी न ngasibaw चाथरपदा सुना लेप्तना अखोय अदुम कापा अहिंग नुदिन सुले लेप्तना दम कापतना दम चाथरइबा कुकी सिंगी ओइबा मोइगे लालोंग म्याम सिंग जे चंगचलकपदगी ngasibaw da अखोयगी स्टेट फोर्स अमदि वॉलंटियर सिंगना ngaktan leiri adubu sarkari magida अखोयना स्टेट फोर्स थंबियोना कना हाइजबदगी मोइना कमांडो खरगा अदगी बेशेप को थाजले बेशेप सिंगजिना लेरिबा मफम जगह सिदा मोइगी चटलगा अखोयगे कुकी सिंगना कापाइबा नोंमै सिंगजे मोइ हनबो खटपगी वा लैते मफम दुदा दुमक लेंगना दुम लै अदुगा अयामनदी अखोयगी स्टेट फोर्स सिंगजिगा दुम वॉलंटियर सिंगजिगा थेंगलाबा हाइतारे अन अखोयना स्टेट की ओइबा फोर्स सिंग अखोयना आईआरबी गुम्बा करिगुमा थाजन बिना वैना सरकार की साइट के अखोयना हाइजबा मतबदा चीफ मिनिस्टर का अखोयगी मरा पाइबी सिंग लीडर सिंग चलगा उनरुबगी चीफ मिनिस्टर ना कमिटमेंट पिरकपगी थाजबोइना आईआरबी तरा तरा खक मफम यामना सेंसिटिव ओइबा जगह सिंग एरिया खरदा तरा तरा खक थमनबगी दमुता आईआरबी कुनकुंठा मुक्ति बोय थाबिरे हुजिक लैरिबसे कमांडोगा आईआरबी का पुलगा लैरे अदुगा बेशेप सिंग अखोयगी बंकर सिंग जे ngakna बाइना अखोयगी साइटगेसु हाइजरी मोइसु कानबदि तौनेना हाइरि अदुबो प्रजा सिंग अखोयना खितंग थाजो वालिबा मरबना कैनो हकांदा बेशेप सिंग जे मफम जगह खुदिमक्ता अखोयगी कुंबी केंद्र खतन नतना अतु अतोपा मणिपुर की लोजिंग लोया खुदिमक्ता लान से लोइना कुकी सिंगना मेल्टेल सिंगना प्रजा सिंग नोय कापसलकवा यु मै थाबना सिंगो सिंग चथरपसिगी मखा पोना बेशेप सिंग थमे हाइबसे अखोय लोइना खंगी अदुबो बेशेप सिंगना प्रजा ngaga यु मै थानगी दे मोइना नोमै कापतना कुकी लालाबो सिंग ताथोकी हाइबसे अमत लैतबनिना अखोयना सेंट्रल फोर्सिंग जे थाजबगी प्रजा जिंग लैतब हाइतारे अयामना सेंट्रल फोर्सिंग जे अखोय होजिक लैबा सानाफुल लैबा बेशेप लैबा एनी सेंट्रल फोर्सिंग जे प्रजा सिंग मोइदा थाजबगी पोचे मसुले लैते मरुबना ओइना प्रजा सिंग पामीबा पोसी स्टेट फोर्स थंबियु हाइबा वाफम जिने अखोयना सरकारी माइगेदा कना थमजदिंगिन इंजिन कोरचु अवाबामा हजिकची अखोय याम खुदोंग चादबा माइदी मोइना कोगिना तौरिची अखोय इनाकता तौबुनी अदु तंगाइ फदना तौदब यादे हाइबे की वाखंडा होनरगा तौजबनेबा अखोयदी अदो असिगे बंकर सिसु याम नकना लेयबको फा याम नकवा पाबुंग होइददी खुदोंग थिबगुम्बा थोकपगुम्बा दुमै अदमा अस ngara de ko nongaru parabuse siba masung sangba irai bak aiduni ko adu khitang adu nanga da wai tar khitang lai thok lai sin dagi ai khoi asoi ngam di yarakte adu bu ngasi sio mukam chattabadi yadabnina leitabnina ai khoi di लारबनिना आइति मियांगी सेवा हेबिसिदि होनतब यादे सरकार देबो आदो ममतंग फांगमेरते ऐसे आयाते थवाई याम याउना होनजेदबा इसाना गाड़ी लोइजे इसाना गाड़ी लोइसिसु करिगुमा मत सरकार दि मतेंग मत फांगबसु लेते स्कूल काबिरो मरम साना एखोय स्कूल सिंग हांगजरे अंगांग सिंग लाइक तमनियाना लाउरी एखोय सोमदना लान कन्न थेंगरी करम हाइना एखोय करम हाइना हिंगदगी इसा सिंग करम हाइना लाइक तमनगनी नचगना करम हाइना लानजि थेंगगनीना एखोय खन्न लेइङै मतमसिदा इसा सिंगसु सरकार की माइकैदगी सिनबे याबा मते सिनबिदुना लंदमसिदा लेइदु इसा सिंग लाइ लाइ सुतंबगी खुदुम साबदु अंगै जनि हाइना सरकार की माइकैदा लंदमसिदा लेइरिबा एखोयजि लौनि ngakani सरकार की इन्फॉर्मेशन अमता यावदे हाइताई लेकाइसिदा एखोयना मसिंग थीबदा खुथेकना थीबदा युम हुमद्रा मरफु ताबगी मनुदा मोय अहम मरि खतनी सरकार की थबक फंगबा पोस्ट अयामना एखोय लौनि ngakani मफमसिदा लेइरिबा लौफम सिंगसे चिंखों सिंया नंगना लेइबनिना
ꯃꯣꯏꯅ ꯃꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯅꯤꯅ ꯑꯩꯈꯣꯏ ꯂꯧ ꯎꯕ ꯆꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯂꯧ ꯎꯗꯦ ꯂꯧꯃꯤ ꯑꯩꯈꯣꯏꯅ ꯂꯧ ꯎꯗꯦ ꯃꯊꯪ ꯆꯍꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧ ꯎꯕ ꯌꯥꯅꯕꯁꯨ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯂꯧꯃꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯐꯥꯎ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯔꯦꯗꯤꯑꯣꯗ ꯇꯤꯚꯤꯗ ꯈꯕꯔꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯝꯗꯝꯁꯤꯗ ꯂꯥꯟꯃꯛ ꯊꯦꯡꯅꯔꯤꯕꯅꯤ나 ꯅꯣꯡꯃꯩꯃꯛ ꯀꯥꯞꯅꯔꯤꯕꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯄꯤꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯦꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ COꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣই ꯂꯝꯗꯝꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯄꯨꯟꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯟ ꯊꯦꯡꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯕꯖꯥꯔꯗꯅꯤ ꯃꯤ ꯑꯍꯨꯝꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕꯒꯤ ꯏꯍꯧꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯑꯆꯜ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛꯃꯛꯁꯨ ꯄꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯊꯣꯛꯂꯛꯇꯨꯅ ꯑꯆꯜ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯊꯣꯛꯄꯗꯒꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯦꯡꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ Iram Sibai Mamang Lakai Mara Paibigi member Amo Iram Asem Sanatombi Laima. I ngasi tholiba Manipurgia Nungaitaba Togoxida Kui Kungang losing Noya the lady Imam Mara Pabi Singsena Ahing Tumbazaba Kangdana Lady Haidonangasi Akoi Kungang sing the talk to Natawai Kubak the Hap than Imaleba Kukanaba Gidamate Akoi ngasi Kungang the lady Imam Mara Pabi Singsu Lloyd Hingtum Dana Kanaba Gidamana from the son of Tarang Todonangasi the Akoi Mama Pamasida Yarik than the lady Vani. Koje lan pamde misam je mayam hana re hat pa sunaba naga ka koki ga toramba do maina mitai khoi ga koki yong tare aduna khoi di angang nu bi sing je chathok pa dai cha chu jing je tunggi yu bi re loi dok ba sina mangja ba je ya da wa ba boi de akhoi di ahing nung din nai da ge tum da na cha da na mayam gi ji pu ba da khoi di ya da wa ja re shanti je ya pa me khoi shanti pa mi le bak je ing da sik na lei ba shanti pa bi ngasi tholiba Manipur gi irang sidai sidai na wahai kitang haijeningi maram de hojik tawriba Manipur sida tholiba irang ji yam thuna khoi gi sem birena loisan ba pame state natragana center gi ayaba si lawra kanda loisan ba pame aduga irang ji kuina sangna tawra din nupi angang adai de leirba organization mayam sina hojik tumba chaba khangdana honari ba se haying tungda ai gi generation mayam ama lakada usida kari tholakada na haba khoi tambangam de tawraga hojik leiriba kanglup masin sidai sidai irang tholiba se Atopa Jati Atesina Akoiki, Matai the Lebi Mota, Aniziki Maroxida Santino, the Pami.
ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯅ ꯌꯥꯔꯦꯛꯅꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯊꯣꯛꯑꯒ ꯂꯩꯔꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯄꯥꯝꯕꯒꯤꯗꯃꯛꯇ ꯊꯣꯛꯑꯒ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯄ꯭ꯔꯨꯞ ꯂꯩꯖꯕ ꯏꯁꯥꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯁꯛꯇꯥꯛꯁꯤ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯃꯁꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯗꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯑꯣꯏꯔꯒꯁꯨ ꯅꯥꯒꯥ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯛꯇꯥꯛꯁꯤ ꯑꯃꯃꯝ ꯄꯥꯏꯕꯤꯔꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯄꯤꯔꯤꯕ ꯑꯍꯤꯡ ꯌꯥꯏꯔꯦꯛꯄꯤꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯪꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥ ꯀꯔꯤꯒꯨꯝꯕ ꯃꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯥꯅ ꯀꯩꯗꯧꯔꯤ ꯃꯥ ꯂꯥꯛꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯤꯇꯪ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯏꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯈꯤꯇꯪ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯈꯣই ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ